ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ ꯀꯨꯀꯤ ꯑꯦꯝꯑꯦꯜꯑꯦ ꯇꯔꯥꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯉꯝꯕ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯦꯝꯑꯦꯜꯑꯦ ꯌꯥꯡꯈꯩꯅꯁꯨ ꯃꯅꯤꯄꯨꯔ ꯀꯟꯕ ꯉꯝꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯇꯥꯏ ꯅꯟꯗꯣ ꯂꯨꯋꯥꯡ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯒꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯀꯕꯣ ꯚꯦꯂꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯒꯤ ꯂꯝꯅꯤ ꯍꯥꯏꯅ ꯂꯧꯕ ꯉꯝꯗꯅꯕ ꯆꯠꯊꯔꯛꯄ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡꯅꯤ ꯀꯨꯀꯤ ꯑꯦꯝꯑꯦꯜꯑꯦ ꯇꯔꯥꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯉꯝꯕ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯦꯝꯑꯦꯜꯑꯦ ꯌꯥꯡꯈꯩꯅꯁꯨ ꯃꯅꯤꯄꯨꯔ ꯀꯟꯕ ꯉꯝꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯇꯥꯏ ꯍꯥꯏꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯟड ꯄ꯭ꯔꯤꯖꯥꯔꯕꯦꯁꯟ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ ꯄꯤꯄꯤꯁꯤꯑꯦꯝꯒꯤ ꯀꯟꯚꯦꯅꯔ ꯐꯩꯔꯣꯏꯖꯝ ꯅꯟꯗꯣ ꯂꯨꯋꯥꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯈꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠꯅ ꯃꯤꯔꯣꯠ ꯇꯥꯈꯤꯕ ꯅꯨꯃꯤꯠ ꯅꯤꯡꯁꯤꯡ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯃꯗ ꯄꯥꯎꯃꯤꯁꯤꯡꯗ ꯅꯟꯗꯣ ꯂꯨꯋꯥꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯄꯤꯄꯤꯁꯤꯑꯦꯝ ꯑꯃꯗꯤ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯣꯕꯖꯥꯔꯕꯦꯁꯟ ꯀꯃꯤꯇꯤ ꯂꯤꯟꯊꯣꯛ ꯑꯅꯤꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯩꯔꯣꯏꯖꯝ ꯅꯟꯗꯣ ꯂꯨꯋꯥꯡꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯑꯃꯤꯠ ꯁꯥꯍꯅ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯐꯦꯟꯁꯤꯡ ꯇꯧꯒꯅꯤ ꯍꯥꯏꯔꯒ ꯍꯔꯥꯎꯕ ꯃꯤ ꯌꯥꯝꯅ ꯂꯩ ꯑꯗꯨꯒ ꯀꯕꯣ ꯚꯦꯂꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯕ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯀꯕꯣ ꯚꯦꯂꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯕ ꯃꯤꯑꯣꯏ ꯀꯌా ꯑꯃꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯇꯕ ꯅꯠꯇꯦ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯀꯕꯣ ꯚꯦꯂꯤ ꯑꯁꯤ ꯂꯧꯕ ꯉꯝꯗꯅꯕ ꯁꯤꯟꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯨꯀꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯃꯇꯤꯡ ꯂꯩꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯉꯝꯕ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯃꯇꯝ ꯂꯦꯟꯕꯒꯤ ꯃꯑꯣꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤ ꯃꯤꯅꯤꯁꯇꯔ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒꯤ ꯐꯝꯗ ꯊꯣꯝꯖꯤꯟꯕ ꯑꯗꯨ ꯅꯠꯇꯦ ꯀꯨꯀꯤ ꯑꯦꯝꯑꯦꯜꯑꯦ ꯇꯔꯥ ꯁꯤꯡ ꯑꯗꯨꯅ ꯉꯝꯂꯤꯕ ꯑꯗꯨꯒꯨꯝꯅ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯝꯑꯦꯜꯑꯦ ꯌꯥꯡꯈꯩꯅꯁꯨ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯕ ꯉꯝꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯇꯥꯏ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯕꯣ ꯚꯦꯂꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗ ꯊꯥꯖꯕ ꯂꯩꯔꯔꯣꯏ ꯑꯦꯝꯑꯦꯜꯑꯦ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯒ ꯂꯟ ꯊꯨꯝ ꯃꯥꯡꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯍꯟꯕ ꯑꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒꯤ ꯃꯊꯛꯇ ꯇꯥꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯤꯟꯕ ꯆꯨꯝꯒꯅꯤ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯑꯁꯤ ꯏꯔꯥꯕꯣꯠꯀꯨꯝꯕ ꯂꯨꯆꯤꯡꯕ ꯂꯩꯔꯝꯂꯕꯗꯤ ꯂꯣꯏꯁꯤꯟꯕ ꯉꯝꯂꯝꯂꯒꯅꯤ ꯍꯥꯏꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯤꯟꯇꯣꯛꯀꯤ ꯀꯟꯚꯦꯅꯔ ꯀꯣꯟꯊꯣꯛꯖꯝ ꯊꯣꯏꯕ ꯃꯩꯇꯩꯅ ꯍꯥꯏ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯂꯝꯂꯕ ꯃꯇꯨꯡ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯈꯤ ꯊꯧꯁꯤꯜ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯅꯤꯄꯨꯔ ꯀꯁꯥꯔ ꯂꯨꯁꯥꯏ ꯍꯤꯜꯁ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯇ꯭ꯔꯤꯄꯨꯔꯥ ꯄꯨꯜꯂꯒ ꯄꯨꯔꯕꯥꯆꯜ ꯄ꯭ꯔꯗꯦꯁ ꯁꯦꯝꯅꯕ ꯍꯣꯠꯅꯈꯤ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯅ ꯏꯔꯥꯕꯣꯠꯅ ꯈꯪꯂꯛꯄꯗꯒꯤ ꯌꯥꯈꯤꯗꯦ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯕꯔꯃꯥꯗ 7 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯕ ꯀꯕꯣ ꯚꯦꯂꯤꯕꯨ ꯄꯤꯊꯣꯛꯈꯤꯕꯒꯤ ꯃꯊꯛꯇ ꯉꯁꯤꯃꯛꯁꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯗꯨꯅ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠ ꯀꯌꯥ ꯃꯅꯤꯄꯨꯔꯗ ꯆꯪꯍꯜꯂꯛꯇꯨꯅ ꯗ꯭ꯔꯒꯀꯤ ꯑꯆꯧꯕ ꯃꯀꯣꯜ ꯁꯦꯝꯒꯠꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯏꯔꯥꯕꯣꯠꯅ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯒꯤꯗꯃꯛꯇ ꯂꯧꯔꯝꯕ ꯊꯧꯗꯥꯡ ꯑꯗꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜꯁꯤꯡꯅ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯨꯀꯤꯁꯤꯡꯅ ꯇꯥꯕ ꯃꯐꯝꯁꯤꯡ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯀꯣꯟꯅ ꯈꯥꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯍꯥꯟꯅ ꯈꯪꯍꯟꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤ ꯀꯨꯀꯤꯁꯤꯡꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯀꯣꯟꯅ ꯈꯥꯒꯅꯤ ꯍꯥꯏꯅ ꯏꯟꯗꯤꯌꯥꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯔꯛꯄ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯔꯤꯒꯤ ꯍꯪꯗ꯭ꯔꯤꯕꯅꯣ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯇꯝꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯦꯛꯇꯤꯚꯤꯇꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔꯒꯤ ꯊꯧ ꯄꯨꯔꯤꯕ ꯕꯤꯁ꯭ꯋꯅꯥꯊ ꯊꯤꯉꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯊꯥꯡꯖꯤꯡ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯕꯤꯁ꯭ꯋꯅꯥꯊꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡꯒꯤ ꯑꯣꯏꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯀꯣꯟꯅ ꯈꯥꯒꯅꯤ ꯍꯥꯏꯕꯗꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯗ ꯑꯃꯨꯛ ꯐꯣꯡꯂꯛꯄꯗꯒꯤ ꯚꯥꯏꯔꯦꯜ ꯂꯥꯛꯈꯤꯕ ꯑꯁꯤꯃꯛ ꯑꯉꯛꯄ ꯐꯥꯎꯏ ꯀꯨꯀꯤꯁꯤꯡꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯀꯣꯟꯅ ꯈꯥꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯕꯤꯖꯦꯄꯤꯒꯤ ꯂꯩꯉꯥꯛ ꯑꯣꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯈꯪꯍꯟꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅꯁꯨ ꯃꯤꯌꯥꯝꯗ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯅꯤꯡ ꯑꯅꯤꯡꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯕꯨ ꯑꯄꯪꯕ ꯁꯤꯕꯒꯤ ꯊꯕꯛ ꯇꯣꯛꯄꯤꯔꯣ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯀꯅꯥꯅ ꯊꯣꯛꯍꯜꯂꯕꯅꯣ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯃꯤꯌꯥꯝꯗ ꯂꯩꯔꯝꯕ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯦꯛ ꯁꯦꯡꯂꯛꯂꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯀꯟꯐ꯭ꯂꯤꯛ ꯈꯨꯗꯤꯡꯃꯛ ꯃꯤꯌꯥꯝꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯉꯁꯤꯃꯛꯁꯨ ꯊꯣꯛꯂꯤꯕ ꯑꯁꯤꯁꯨ ꯃꯤꯌꯥꯝꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯇꯨꯅ ꯊꯝꯕꯒ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯐ꯭ꯔꯤ ꯊꯥꯗꯨꯅ ꯊꯝꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯀꯅꯥꯒꯨꯝꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯃꯒꯨꯝ ꯂꯣꯏꯁꯤꯟꯅꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ
atamnana loisinbagi silakpa thong amara haibasi miyamna hangduna lakli Manipurda thokliba irang asina matam sangna awaba phibam amada miyamna khangduna asum lairakpana nongmadi Manipurgi miyam angawba miyoi ama oirakpa yabagi phibam amada lakadra haibagi chingnaba leire maram aduna hauzik thokliba irang asi Bharat lengak amadi Manipur lengakna atuba matamda warisin ama puraktuna miyambu mahousagum tangdu leitaba lamdam ama ohennaba honagadabani hainasu phongdoki Makha tarakpa pauda Kotu amasung Sadar Hills ki CSO singna AR gi kangbu singbo farewell pikre ngasi Manipurda hauzik thokliba lal asiga mari leinana Assam Rifles ki mahut sinduna ngak chenabagi Bharat lengakna Manipurda thajilakiba CRPF battalion ani harau teamna kangpokpida okre opagi thorom asida Kotu amadi Sadar Hills ki CSO singna mapung oina sinduna Kangpokpigi LNC conference hall da pangthoki loinana Manipurdagi hankigidaba AR kangbu singbu farewell piki thorom aduda AR amadi CRPF ki DGP sing amadi makok thongba officer sing Kotu amadi CSO singi thongpuba sing su saruk yaki hairi panba yabadi hauzik lamdam asida thokliba tha 13 helaba kanglup ani gi lal asibu laksenaba center lengangna Manipurda thokliba Tharakliba Central Armed Police Force singi manungda ama oiriba Assam Rifles sing maru oina mapal suba amadi kunithoi suba AR na Kuki singi misang changle nakan namatagi oiba miyeng yengle haibadu lamdam asigi miyamna AR lokthokkinaba dabi tawduna changsilakpa khongjang singda lumna lowbaga loinana mapan suba amadi kunithoi suba AR battalion ani asi lokthokpa hokre mapal amadi kunithoi suba AR state asidagi lokthoklaga Jammu and Kashmir da thakragani center lengakna lokolakpa khongthanggi saruk ama oina mapal amasung kunithoi suba AR gi mahut sinaba CRPF battalion ani Imphal da thunglakibaga loinana haunabi matung inna mahut sinba hokrabani Makha tarakpa pauda NRFM na kaukiba pung 19 gi banna maram oiduna miyamgi mahoksagi punsida chauna akaiba pikre ing kumjali singamuka chamapan nifumapal gi ngasigi numit haibadi September kumathoi asida Manipurbu India gi phiban nungdat chinchinkiba numit asibu yaningdaba phongdokpa oina National Revolutionary Front of Manipur NRFM na kaurakhiba pung 19 gi ban asina maram oiduna lamdam asigi mahoksagi punsida akaiba pikre Imphal gi mafam ayambada leiriba maru oiba lambi singda gari sing chenbagi chang yamna nemki Imphal mayol gi maru oina Khwairambal ima kaithel sing kaithel phamnakide Imphal mayol gi dukan sing haibadi Thangal kaithel Pauna kaithel amadi Imphal gi akoiba mafam singda leiriba dukan sing su thong hangnakide ban asina maram oiraga mahi tampam sang sing thong hangnakide Manipur lengaki loisang makok oiriba Imphal gi All amadi New Secretariat lengaki official sing office karakpagi chang nemki passenger puba gari sing maru oina diesel auto amadi atai gari sing amata chenakide petrol pump sing thong lonaki ningsingba yai ngasigi numit asida Manipur gi ningthau Buddha Chandrabu Shillongda kauduna major agreement sign tahonkiba adubu yaningdaba phongdoktuna ngasi phawwa laklibani loinana numit asida aina thingkraba Manipur gi lalolu ama oiriba NRFM na Manipur pumbada pung 19 gi ban chathakibani Makha tarakpa pauda Manipur gi asengba ngamkhai saruk khangdringaida Indo-Myanmar border fencing khaba lepinaba Chief Minister da wakatcherol pisinkre matam koina tumina lairuraba matungda handak Bharat lengakna Indo-Myanmar border fencing khaba gi thabak paiketkani hairiba asi Kangpat Khulen Village Authority Kamjong District ki Secretary Somipen Champui Runa yamna kanna yaningdaba phongdokre Manipur gi asengba ngamkhai gi saruk khangdringaida border fencing khaba gi thabak paiketkani hairibasi yamna kanna yaningdaba phongdokpaga loinana hariba thabak asi atubu matamda lepinaba Manipur gi Chief Minister da aiba cherol ama pisingre hokeba September 13 ta Manipur gi Chief Minister da pisinkiba cherol aduda haribade Indo-Myanmar International Boundary saruk asida Manipur India amadi Myanmar gi asengma ngamkhai gi saruk asi khangdaduna hojik phawba leiribani loinana Manipur gi ngamkhai manungda Myanmar na lam khopchinbagi thabak chathaduna lakli Masigi kudam haibabu kilometer anigi changda boda pilar taruk amadi taret amasung Maripudra mangagi charukta Myanmar na Manipur gi ngamkhai gi charuk sangsin bagi thabak tawduna leiribani masigi asengba saktam Google GPS lepingna singdasu adumak mayek sengna taktuna leiribani Myanmar na lam khopchiliba asida Manipur gi lokpham amadi umang wamang gi charuk kaya amasu yawkrabani Maduna Myanmar amasung Manipur ga lonariba ngamkhai gi charuk ningthina khangdoklaga lebak ani gi marakta survey chatharaga achumba ngamkhai gi charuk khanglaba matungda border fencing khabam thoi
ꯃꯁꯤ ꯅꯠꯇꯅ ꯑꯁꯦꯡꯕ ꯂꯝꯒꯤ ꯉꯝꯈꯩꯒꯤ ꯁꯔꯨꯛ ꯈꯪꯗꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯣꯏ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯖꯤꯔꯤꯕꯥꯝ ꯃꯣꯕꯨꯡ ꯈꯨꯜꯗ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯖꯤꯔꯤꯕꯥꯝꯒꯤ ꯃꯣꯕꯨꯡ ꯃꯩꯇꯩ ꯈꯨꯜꯗ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯕꯒꯤ ꯊꯧꯗꯣꯛ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯇꯥꯡꯀꯛ ꯑꯅꯤꯔꯛꯇ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ LMG ꯑꯃꯗꯤ ꯕꯣꯝ ꯌꯥꯎꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯍꯦꯟꯅ ꯃꯤꯄꯥꯏꯅꯕ ꯄꯣꯛꯅꯈ꯭ꯔꯦ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯑꯗꯨꯗ ꯈꯨꯜ ꯉꯥꯛꯂꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ CRPF ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅꯁꯨ ꯍꯟꯗꯨꯅ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯈꯨꯠ ꯊꯣꯛꯅꯈꯤ ꯍꯥꯏꯔꯤ꯫ ꯈꯨꯠ ꯊꯣꯛꯅꯕ ꯑꯗꯨꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯃꯤꯑꯣꯏ 2 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯈꯔ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯝꯕ ꯌꯥꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯅ ꯈꯨꯜ ꯉꯥꯛꯂꯤꯕ ꯈꯨꯟꯖꯥꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎꯗꯤ ꯐꯪꯕ ꯂꯩꯇ꯭ꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝ ꯄꯥꯎꯃꯤꯅ ꯄꯤꯔꯛꯄ ꯄꯥꯎ ꯑꯃꯗ ꯃꯣꯕꯨꯡ ꯃꯩꯇꯩ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:50 ꯇꯥꯕ ꯃꯇꯝꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯣꯕꯨꯡ ꯈꯨꯜꯗ ꯃꯇꯠ ꯑꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟ ꯀꯥꯏꯍꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯈꯨꯠ ꯍꯟꯈꯤꯕꯗꯤ ꯂꯩꯈꯤꯗꯦ꯫ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ LMG ꯑꯃꯗꯤ ꯕꯣꯝ ꯌꯥꯎꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯈꯨꯠ ꯊꯣꯛꯅꯈꯤ꯫ ꯈꯨꯠ ꯊꯣꯛꯅꯕ ꯑꯗꯨꯗ ꯈꯨꯜ ꯉꯥꯛꯂꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯤ꯫